Indo-Myanmar Conference saruk yagadaba Myanmar Macway Division ki Chief Minister yauna mioi mapana saba kangbu amang asi Imphal da thunglakre. Hengalagriba mishinga chanaba thaurang amata Manipur laingangna paikhattabana potchai gi mamal wangkhalakpani haina Manipur People's Democratic Front na haidi. Kabui Purupu Inpui Amadi Rongmaina Mahut Sinkre Haina Fongdokiba Wafambu Manipur Kabui Union na akan bamawongda yaningdaba fongdorakli. Amasung Mohammad Abdul Halim Anti-Drug Joint Committee Kairangna Paishagi Wahongda Tamthina Puraga Hatpani Chenaba Singh Logi Oiba Chairak Pigadamni Haina Jeshin Hairi. Mayam Bukurumzari Adomna Yangbiriba si Impact News ni ay Momoka Salamna Hauzik Pungza si Fawagi Maruiba Pausing Mayam Tapizari. India ki North East amadi Myanmar ki North West region ga samnaduna lalol itik chakhat hanabagi pandamda Indo-Myanmar Conference ta saruk yagadaba Myanmar Macway Division ki Chief Minister HE Dr. Ong Moy Nyoina luchingba mioi mapana saba kangbu ama Imphal yaurakre. Myanmar gi kangbu adu Imphal yaurakringai gi mangoinana Indo-Myanmar Friendship Gate yaurakpada Trade and Commerce Minister Thongam Bishojitna Luchingba India ki Ambassador Myanmar ki Ambassador Police ki Makok Thongba Official Sing amasung More ki Public Leader Singna Taramna Oki Tungda More ki Elora Hotel da BJP National General Secretary Ram Madhavna Myanmar ki Macway Division ki Chief Minister na Luchingba Laibak adu ki Kangbu adubu Taramna Oki Nungthilpung ahum taba matamda Myanmar ki Kangbu adu Imphal tamna IGP Law and Order L Gentana ngak selaga Puraktuna Numidang Wairam Imphal Yauraki, Loinana Jun Taraga Mathoida Pangthokadawriba Conference asida saruk yagadawriba Myanmar da laiba private company kayagi mute singsu moreda thunglakre hairi. Manipur da Laingakna hengalakliba mishinga chanaba thaurang amata paikhattabana miyamna sizinariba nongmada changdraba yadraba potchai gi mamal wangkhalakpani haina Manipur People's Democratic Front ki General Secretary Shapam Samungawna phongdorakli wafam asinga si party asina sinduna Manipur Press Club ta pangthokiba paumi shinga unaba amada haikibani Samungawna makhatana haikibada low inkhol oiramba mafam kaya ngasidi lainanaba yum amadi factory na chingba kaya leptana sajilakli maram asina hauzik Manipur da cheng hawai mana masingi mamal asi nongma nongmagi hengalakli Thawong asina lairaba miyamdi kokta khut hapagi fibam amada leire maram asina party asina miyam gi damak khalaga laingakna pot ki mamal hantha halu amadi pothok hena puthok na ba akhanaba thawrang lokhatlu haiba wakat khongjang kaya changsinnaba sem sare haiki Pusakana Jagi Tabuk away high target number 1 the priority to the forest of 4 section the priority be time. Adu natana socialism manava samaj hivasi porkoya hongde lambi thong semba mai sing tawrage koi sarkar thabuk tawri haidana meeting mofam da lawba adagi public function da haibaduna Manipur development tawba pura laiba kon ba haibase si oithokpada wagado poneba Manipur pusalaiba seng oiro hinjang oiro atai mayam singa se ikoi neighboring state ikoi depend tawe ala yumdang na state gi ikoi na madu pusalaga Manipuri hingmanina tangai mak padana koi gi Manipura koi gi pothok hena puthok na ba koi tharang lokhat patayeba Overseas Point na Wise Wall Immigration and Education Consultant Ottawa, Canada ga khusamna duna chayol ama chathagadaba mahairoi shingi oiba summer camp amanga sidagi Khumal Lampak Youth Hostel da hodokre Overseas Point ki Explore Summer Camp 2019 asi ani shuba edition asida Manipur Board amadi CBSE ki class 5 tagi 9 fawagi mahairoi shingi apunba mahairoi kuntrana saruk yari Summer Camp asigi sharuk ama oina mahairoi singda critical thinking, problem solving, positive thinking, leadership, public speaking, environment sense, community service yauna tongan ba soft skills kaya ama takpi tambiga dauri
Summer camp asiga mari lainana explore gi camp director Surus Guru Aribamna haikibada camp asi maru oina lamdam asida lairiba mahairoi singda soft skill kaya takpi tambinaba hotnabani haiki Sigi summer camp sida kana doribse kaino haraganda moina school ligi no de moi mapan tholakani direct tam boy gira natra magi tongana family ma lerakani adu ga da magi life skills haibase adu gi do khoina tambibi ki khoina thong hangdok pi bani adana masu se amna darkar oi habda khagi no da larik hero 90% challe hero 90% challaga ma interview crack to ngam dudi kamai tawni adana hojiki life skills ne khoina tak pi base adu ne khogi objectives challenges yamna le every school gi magi vacations amata mana de sudi tha base aduna khara thaba tha manataba adana moina yawning asu yaw phangdaba adana adugi challenges amasu moina feedback adum share to bire adubu akhoi gi khutta leitabani na director s da si amtang request to gi hena so si gi problems amtang moida share to gi hena adugi su khoida wakhan lei Kamjong district ke manung channa laiba Ramrai village ki ecotourism park senariba village authority dangasi Manipur Pradesh Congress Committee MP Shishi ki maikai degi life saving jacket sing khusinakre loinana hairiba ecotourism park asida haukiba April kungan nipan da thokiba hi lakpagi thodok amada laikhidraba Rajiv Roman amasung Rani ki ningsing khubam amasu imung manung ki miyoi singna saragani masida village authority na su ayaba pire hairi amadi thauram adugi sharuk ama oina laikhidraba Rajiv Roman amasung Rani ki ningsing khubam sagadaba mafamsu khunja sing amadi mari leinaba engineer sing yauna yengsinki Sakan su pangba yaba matang yang pangi honorable chief minister na samak su mafam sida anir laami tawba yaba navy gi diversing haitare am phawa ko putuna disasters management gambu phawa am makada ga ngamba makai hotna dana pang am nungai Manipur da le paja ga tana tai tai mapani lakpa phawa ta masi mafam se tana la ibsida koina kitang regulate tawramadi hen phagadabani haidana masi mapu pan daba dawna leibachi tawbidana kariyoma system amakak introduce taruga tawhanni haidana tamjaki badani madu sarkar da atai tai da blame tawjaba natte hojiksu matam henbade natte better than never haidum theng so thengna pakha henning pakas pakat pi gani hadase Mohammad Abdul Halim Anti-Drug Joint Committee kairangna paisa ki wahuda tamthina furaga hatpani committee ki president amadi secretary yauna miyoi taraga manga logi oiba matik chaba chairak fanghandriba fawwa jeshina makhal makha kaya gi khongjang sangsinnaba sem saba loire asiba hakchang laukhiroi haina jeshi ki maikai degi thamlakli Manipur Press Club ta Paumi Shinga Unaba Amada JC ki convener Yunus Ahmad Nahai Mohammad Abdul Hamid Chahi Humpuga Manga Apokpa Laikhidraba Abdul Nazik Kumido Umang Laikai Dagi Miyoi Asi Thasi ki Taruki Numidang Pung Tara Makai Taba Adwaida Anti-Drug Joint Committee Kairangi President Mohammad Abohal alias Azimuddin Secretary Mohammad Anwar yauna miyoi taraga mangana laklaga yumdagi wari sasi haina pukhraba matungda committee asigi office da pubagi mahutta kairang PYA ground da puraga tamthina phu chaibadagi laikhidabani mamangda committee asina laikhidraba Mohammad Abdul Ahmad da drug yoli haibagi wahauda lupa lakh manga gi demand tawrakhiba laikhi Mohammad Abdul Halim Mishi asiga mari lainana committee ki president Mohammad Ibohal yauna miyoi nipan police na fakhiba leire wathok asiga mari lainana jeshina chief minister da memorandum ama pishinduna mihat asida chenaba miyoi singfaduna logi oiba chairak fanghalu haina pung nifuga nipan ki matam pikhibani adubu pung nifuga nipan ki matam loiraba fawwa lainga ki maikai dagi chap chaba action lokhattabana jeshina ngasi numidang dagi horaga makhal makha kaya gi khongjang sangsinnaba sem saba loire haki Nakalamaromda Mohammad Abdul Halim Mishiga Mari Lainana Amzugi member Amada Khut Tabaki Wathok Ama Lakiba Adubu Jeshi Gi Maikai Degi Yamna Kana Nungaitaba Fawi Loinana Thodok Aduda Jenaba Mioi Adu Atuba Matamda Miyam Khangna Puthoknaba Hona Jagi Haina Convener Asina Thamlakli Anti-Drug Committee ki President AMD Ibon Cha amadi AMD Anwar makoi mi ahum marina Abdul Halim ase lak manga gi demand tawjaki anabagi matung ina lak ahum piki lak ahum pi basi September gi date 18
2018 गी अद पीजखिबने अदु लाख अनि अवाटपा असि पीदबगी नेंगाई संगदानबा इत ममांगदा अखोई डेट 5 ता तौजखिबा अदुगी ममांगदा पियु हाइना नेंगाई संगदानबा अमा लाखपदगी मखोइना दुन हेलिम असि फारगा पुखरगा अखोइगी अदुगुम्बा हाइदि पैसा तानबगी वखलोन दु मयाम खंगिबा तारी माक थदुअदि हाइना अदुगुम्बे वखलोनदा अब्दुल हेलिम असि हाटखिबन अदु अखोइ ड्रग जोनबा कै सौगतपा सुनते जीएससी सीएमबगी मरमदी ड्रग जोनबा मिगिना ड्रग जोनबा मी अदु enforcement agency law amasung ain leidi maduna dandi phangpham thokpa adu dandi pibiu aduga mi hatpa mi adusu enforcement akoi gi agency kanguna mkhoi adusu punishment pibiu Fashion designer Robert Naurem ki apokpi mihat senaba sing maral gi matik chaba dandi PVU haina mihat asiga mari lainana sem kiba JC na pauzelakli singzamai thokchom laikai da pangthokpa pau gi mifam amada JC asigi convener and Mikel na Rekha mihat ka mari lainana police na fazin kiba Robert Naurem ki apokpa hayeng makhata ba wayel chathanaba kota puthokani mihat asida police yauna mari lainaba singki maikai daki achumba puthokpi duna maral leiba singbu maral gi matung inna matik chaba chairak PBU hairakli hayeng asi court puthurkpasida achumba tawbiroknabagidamagta hayeng sit and protest ama singjamai aithen amsung imo filling petrol pump da phamjagani ben phamjagdeba sit and protest yam silent oiba democratic oiba mong de tangjin jagadabani phamjagadabani masi da koigi laingang na wail chumni paiba singna yamna phajana koi mihat pachida chenariba hojoji remand lauthariba singjai police station laiba koigi ND jamni si magi wail chummi chumdi adu atuma pamda puthopirambidamagta hayeng koigi achumba wakat mi phamasi koi phamjagadabani Pikliba angang singbu mama mapa oiba singna karamna loina bigadage amadi mahai masing tamlingai matamdana karamna loina gani haibagi matangda Guardian Counseling ki lecture program ama MG Avenue de laiba Hotel Yaisnata pangthokre Genius Mindtech Imphal na sinduna pangthokiba thauram aduda Social Scientist Dr. Danavir Laishramna mama mapa oiba singna makhoi ki angang singbu karamna loina gadage amadi mahai tamlingai matamdana karamna loina gani haibagi matangda wangangki Matang size the break am lawjage break ki matungda nupi macha amabu nupi oibi ki ikai khumnaba manghanbada chenaba nupa lot khibadagi police na wanted lauthok khibagi pau amadi Manipur amasung malem ki tongan ba I pau sing puduna lakjage impact news bu bideng taduna lebiu mayambu amuka na taram na okshari bulletin asigi makhata ba pau miyam da pizari Nupi macha amabu nupi oibi ki ikai khumnaba manghanbada chenabani haiba nupa ama lot khibadagi Imphal East District ki Women Police Station na wanted lauthokpaga loinana lupa lakh amagi manasu thamkhre wanted lauthokraba nupa si sekta makha laikai dagi waikhom ngauba alias ngau chahi kuntraga manga apokpa laikhidraba bireni ngauba haiba nupa si chahi asigi February thadagi phanana ba hotnabadagi mafam khangdana lotkibani hairi Misak asibu kanagumbana fanaba mateng panglabadi lupa lakh amagi mana pigani hairi kanagumbana nupa sigi laifam lotfam khangbiba yaurabadi Imphal East ki SP ki phone number 9862067893 natraga additional SP ki number 70058466154 natraga Women Police Station ki OC ki number 700593507 da phone tauraga natraga manak nakpa police station da pau pibiyu hairakli Nupi na nupi ki damak haina mingthon ba nupi sing khaktagi oiba WhatsApp group amagi member singna lakadoriba June 19 the Great June Uprising Day ka mari lainana krekupat chengkhre member chamarom laiba group asina nupi khunai gi oiba tongan ba thabak kaya su paikhatnaba thaurang tauri hairi koina Manipur da nupi singsida thengnariba awa nungai kaya amada ikhiba pangtom khra ikhiba contribution khra thamningba yamna constructive oiba positive oiba mawongda aduna semjaba aduga koi nupi chamane WhatsApp group se punjarise tongan ba singhamda leido ngaktani June 18 gi mangoina na kispu passage da sit sengbagi thoram ma pangthok chabate thawaina pothapi graba apun bagi damakta ekoi gi ima lebak Manipur gi damakta kangluk masel gi khena balaitna adugumba apun bagi wakhalon aduda infam oiba singkhom ni haijaba tare ko party singkhom se basisida saru amoi Kabui Purupu Inpui Amadi Rongmaina Mahut Sinkre Haina Fongdokiba Wafambo Manipur Kabui Union na akan ba mawongda yaning da ba fongdorakli
ngasi Manipur Press Club ta paumi shinga unabada Manipur Kabui Union ki President Dr. Hira Mangangmai Kabui na phongdorakpada haukiba chahi 2019 ki October da pangthokpa League of the Fourth World People of Kanglaipak haiba seminar aduga mari leinana ragongning gangmai kauba mioi amana rongmai ki matangda inpui amati rongmaina kabui ki mahut sinkre haina phongdokiba asi laibak thibani yelhaungai dagi leirakliba kabui furup ngasisu masaki chatnabi nat ngakna mafam kayada leiri loinana asigumba rongmai ki matangda khana nainabada kabui furupu lana uhanba yaba wafam asi miyamda sandoktanaba Manipur Kabui Union ki makaidagi thamlakli loinana cable TV channel amada Jelarong Union ki President Amu Kamaina Kabui Purupu inpui amadi rongmaina sinkre haina phongdokiba wafam adusu akanba mawongda yaningdaba phongdorakpaga loinana haukiba February thada rongmai furupki Kangbu amana gangai kumhaibu matam onana pangthokiba asisu yaningde haina union asina thamlakhi loinana Ngoirang lai harau bagi matang da thokiba thodok adu matungda thoktanaba hotnabada Manipur Kabui Union na achauba thodang laugani haina thamlakli Kabui haiba phulup jat ama autogenous oina Manipur da honda raidaraba Manipur isona semkatpada leirakba Kabui haiba jat je leitre haibi mayok de koina press ka pen mayam khangmin na batarabani haina puthokchabani koina pamjaba Kabui gi pamjabadi Manipur se khajaba nungchiba leipak ama semji haibi gi pamani ekoi aggressive natte ekoi action force natte we are the action force of love ekoi hajaningi nungchinaba force ekoi pujaningi adu matieng pangnaba himinaba haibi ekoi gi lichatni ekoi thajaba achetba amani Kabui Lamdam asigi mai horol dagi leiraklaba tatna thanaba yadraba umang lai shingi manungda ama oiriba samurau kaithel da leiriba ibudau samurau lakpa pakhangbagi khubamgi akoibada ibudau samurau lakpa pakhangba thogalup samarauna sinduna ngasi uchara kaya thakre Chahi asigi class 10 amasung 12 examination da mark wangna phangduna mai paglakhraba hangang assembly constituency ki mahairoi shinga si taramna okpagi thoram adu BJP hangang mandal na sinduna luwang sangbam makha laikai community hall da pangthoki thoram adu da board of secondary education Manipur na lauba chahi asigi class 10 ki examination da position holder chankiba mahairoi mari amasung council of higher secondary education Manipur na lauba chahi asigi class 12 ki examination da position holder sankiba mahairoi mari punna mahairoi nipan da haingangi constituency ki mihut amasu oiriba chief minister Nongthombam Viren ki loinabi social worker Nongthombam Ongbi hiainu na selgi mana piduna pukning thawatki loinana thoram aduda markwang na pass tawrakpa mahairoi khaknatana government school dagi pass tawrakpa mahairoi singyaw na punna mahairoi chamriga humbudra mathoida mana piduna pukning thawatki Handakti sense amati la abra na haina khanjai maramti mamagi sahida pass tawgi mamasingdagi handaki sahi sina su yamna heli aduga loinana aikogi nungai ya khaidagi nungai jaba mana aikogi kendra sidasu handaki state ki thakta pass tawba magok thongiba mayama su yawi masigi namata su haingai leitana thagatsari aina nungai bisu phongdoksari Board of Secondary Education Manipur amasung Council of Higher Secondary Education Manipur na lauba chahi asigi class 10 amadi 12 examination da first division da mark mai panglakhraba IMC Ward number 4 Uripokna konbada leiba mahairoi shingokpagi thoram ama pangthokre United Clubs IMC Ward number 4 Uripokna sinduna Uripok Taurangpam Laikai Community Hall da pangthokiba thoram aduda Deputy Chief Minister Joy Kumar na hauzik mahairoi shingna tuition tawdaba yadabagi chatnabi ama leirakliba asi semdokpa mathau tai haina palladuna ozana takpi tambiba adu mamutana khanglapadi tuition tawdrabasu yai haiki Like Pabum Matumda, Pazina Munna absorbed the Pazina Kanga, Chaki Madudi, it will remain in your memory forever. I was thinking on a Pamke, Karitogi, Habido, Maduma, Kanbama the Kawai, Madu Egadi, you can focus your attention and psychiatric direction, people Tagadi. So you know, Nangi Tungi Fusion, so then you will be successful.
Public Club Top Khongnang Khongna Konba Mafamda Laiba Manipur Board Amadi CBSE na Lauduna Pangthokiba Class 10 Amadi Class 12 Examination da Mai Paklaba Mahirising Opagi Thoram Ama Club Asina Sinduna ngasi Public Club Library Cum Information Hall da Pangthokre Thoram aduga mari lainana punna Mahiroi Taraga Tarukta Certificate Amadi Khudol Pot Tamduna Pukning Thogatki Bosem Kosem amasung CBSE na lauba chahi asigi class 10 amadi 12 ki examination da position laurakpa amadi first division mark yaurakraba Kashamthong Assembly constituency ke Mahiroi Singda ahanba Sinayo Meritorious Award 2019 lanthokre Thauram asi film actor su oiriba social worker Mahesh Thongnawjam ki mating makada development committee Kashamthong Kendra na sinduna Kashampat Leimajam Laikai da laiba SRWC community hall da pangthokibani Sel amadi Khudol Pot Tamduna Mahairoi Shingi Pukning Thogatpagi Thauram Aduda Punna Mahairoi Chani Henbana Saruk Yaki Loinana examination sing asida position Yaurakhiba Assembly constituency asiki Mahairoi Marishu Saruk Yaki function sigi main theme di kari no haiba matamda tasena angang singsina class 1 to 9 hodara matunga 10 se honare haira kanda magi life ki ahanba magi achievement am phangak pase sigi mangonda encourage ama pibam thoe adu matungda hena honaning naba adagi first sinayo meritorious award 2019 se tawe taba matamda koi kendra si leibiriba angang sing agi brother sister myam se hena honaning bagi ithilama pibo oina koi gi taseng na haragadi first sinayo meritorious award 2019 pangthok chabane adu mayang mangondagi bibiragadi hena mathang chahida yam achauba award pibada bosung ngamna bona jage adu lisang sitna sigi first sinayok meritorious award se first second third mathang chatharaga adum tawginaba ai ngamjana bhojan nei State asida lairiba Mahairoi Singna class 12 ki matungda makhata na mahai tambada kari lambi da chatkadagi amadi kari tawgadagi haibadu Mahairoi yauna guardian singa khangminnabagi pandamda students career conference pangthokre thauram adu career hub education asinduna North AOC da laiba hotel Fawoi bida pangthokibani Laibak asigi amadi atopa laibak singi masak nairaba institution singi mihut sing yauna pangthokiba thauram aduda career hub education ge managing director Squalin Sahina Hai asigumba conference asi Mahairoi Singna class 12 ki matungda matau karamna makoigi education career semkani laibak asigi manung amadi atopa laibak singda afaba education admission laifam chafam amadi scholarship na chingba matau karamna fangani karamba hiramda chatkani haibadu khangminna bagi pandamda thauram asi pangthopani haiki Main fact is give a good guidance to the student, not for the fees wise, not for the course wise, but all the facilities they will get in the campus. We are ready to provide a good guidance, good quality education because we have a tie-up with some of the good education institutes. So they are ready to give you quality of education. Hajikti globalization ki matamni aduna noi sida pham sidagi khara madi tongan barki afafaba institute single like company han thaje humanity ki oiba akoi ki prithvi sida mankind ki oiba development da sizinagani haina koi mayam na satawe oja mayam leiriba advisors mayam leiriba sing sida hangba lepi ganu hangningi ba na ko queries mayam be anything ninghan na batawdana Taraga Mari Raksuba Gunindro Memorial Trust Cash Prize Distribution ki thauram Employee Welfare Organization EWO Lilong na sinduna pangthokre thauram aduda chahi asigi bosem amasung CBSE na lauba class 10 examination da mark wang na phanglakraba Langthabal Assembly constituency ke manungda laiba Mahairoi Singda mana yenthoktu na pukning thogatki thauram adu Lilong Changjing Pukri achobada pangthokibani afaba thabak tawraiba khudingmak aigi kendra khang natana Manipur gi masak naiba mioi khudingmakta wakhal gi pangal gi financially ati angamma mateng pangge wesi aigi chapchaba Mayai Lambi Development Organization Maldo Amadi Multipurpose Club MPC Hyangthang Ani na sinduna mangarak suba felicitation cum prize distribution ki thauram Hyangthang Kangjaibung Community Hall da pangthokre
Right Education and Career Association na sinduna Laima Pokpam Gram Panchayat na konba mafam adugi mahiroi sing chahi asigi class 10 amadi 12 exam da chada humpugi mathakta pass tawrakraba mahiroi sing okre thoram aduda Nambol Assembly Constituency ki MLA and Loken amadi AIR gi Regional News Unit ke News Editor Dr. Aribam Ibomcha Sarukyaki Taragattaret Suba Lok Sabha Mikhal the Inner Manipur Parliamentary Constituency ki oina mai paklaba MP RK Ranjan Okpagi Thauram ama Loktak Project ki multipurpose hall da pangthokre Thauram adu National Hydro Power Corporation ki Contract Labor Welfare Union na sinduna pangthokibani Union asigi Chief Advisor su oiriba RK Ranjan na Thauram aduga mari lainana mahak na hek wasakpaga Matam sangna NHPC contract worker singna warakliba sing adu center da khanghanduna karamba thabak paikhatpa yabage haibadu yengsilagani haiki Uchekon Chonga Bidasu Kongba Uchekon area da laiba club sing Uchekon Nongpok amadi Nongchup Gram Panchayat na punna sinduna Inner Manipur Parliamentary Constituency da mai pakraba Dr. RK Ranjan Okpagi Thauram pangthokre Thauram aduda laikai miyam gi maikai degi MP RK Ranjan da maikai adom da tawhaningba thabak sing memorandum oina pishinki Imphal East ki Porompata laiba Jawaharlal Nehru Institute of Medical Sciences (JNIMS) ki faculty block B da laiba Institute asiki Gynecology Assistant Professor Dr. Atinko Pukrihe Masagi ka manungda siraga leiramle laikhidraba Dr. Adu Senapati District ki Mau Village tagini hairi thaudok asi ngasi ayuk anganbada imung manungge mioi singna khanglakibani amaromda thaudok asigi matangda Porompat Police na Tijinba Hokibaga Loinana Asiba Hakchang Adu Laukhatuna JNIMS Bokta Thamkre Hairi Imphal East District ke Manung Chanba Lamlai Police Station na konba mafam adugi kana laijadraba laita laira singda mating pangkre Lamlai Police Station na sinduna pangthokiba thauram aduda disabled oiraba mama macha ningombam pikpi amadi mandada cheng Chana thaknaba potlam sing yauna selgi manasu mating pangki Manipur Sahitya Samiti Thawbal Lingkhat ki bagi chahi kunga manga surakpagi thauram Waikhom Mani Girls College ki hall da pangthokre ngasigi thauram aduda Ningombam Pramodini Ningsing Sahitya Mana 2018 Kangjam Radha Kumar na iba mikup amatang haina mingthonba wari macha lairikta pikhi thauram adugi manung channa saireng saidana ba amadi yening haina mingthonba Samiti asiki chahi gi chefong amasu fongki Manipur Mountaineering and Trekking Association MMTA na sinduna chatharakiba numit tara mangani gi oiba Marfuga Mari Shuva Adventure Course ki graduation ceremony Churchanpur District ki Lamdan da laiba Manipur Mountaineering Institute da pangthokre Thauramadu da saruk yakiba Salai Holdings and Private Limited ki Managing Director kam Chairman Narangbam Samarjit na hai MMTA na sinduna asigumba Adventure Course pangthokpa asina miyam da mahausabu khanghanbada chauna mateng pangli loinana mahaki maikei degi su MMTA da angamba mateng pangani haiki Thauramadu da Adventure Course loiraba mioi kunga mangada course certificate sing khusinaki Sigi MMTA ne piriba kudol side pambi ama hingba matamda magi maru lejaraga su magi tongan ba top environment lejaraga su tasengna mane changi ising do madumak MMTA da piriba course masina pibra habise ayak lojai aduna maram orega sigumba institution asa masi promote to matamda akoi kaktanatana all Manipur Pumbagi, Pum Kudimakta Kanganduna, Haliba institution asa, Masi Maru Tamgrabanina, Masi Hograbanina, Masi Mapan Salalasi, Mahi Yalalasi, Amari Tungi Damakta, Chara Lingorasi. Hauzik Sanabagi Pau, Oinam Kendro Kankuna Nipan Suba, Mangsa Tabam Iboyam Amadi Puinabati Memorial, Sahi Yankai Amadi Humpugi, Likam Knockout
knockout Kendra Wise Kang tournament ki winner oikre Chatharakliba Kang tournament asigi ngasi sanakiba final match aduda Oinam Kendra Kangkhutna Kaishamthong Kendra Kangkhutpu Panjil Kungatare Taraga Marida Maithiba Kang tournament asigi ngasi loishinbagi achamba thauram aduda social worker Oinam Roman amadi Singzamai Kendra Kangkhutki president N Nilakanta Aniga loinana lamdam asigi masaknairaba mioi kayana tournament asida makok mathang takraba sanaroising amadi team singda mana mathum kaya khudol tamki M Hare Krishna amadi mahaki imung manungi senthang makhada Singzamai Kangkhutna sintuna chinga mathakta laiba Kangkhut asigi Kangsangda chatharakiba Kang tournament asida Kangkhut taraga nithoina group mari khaidoktuna saruk yaki Humpumanga Suba Ball Badminton Junior Girls Amadi Boys National Championship ngasi loishinkre Ball Badminton Federation of India ke midyang makada ngasi ayu Kumalampak Sports Complex ke indoor hall da sanakiba Junior Girls Ball Badminton Championship asigi final da Andhra Pradesh na Maharashtra bu point Kuntraga manga kunga mapan amadi kuntraga manga kunga nithoida maithiba piramlaga championship asigi champion oikhibaga loinana championship asigi ahum suba position da Kerala na taki championship asigi ngasi nungthil sanakiba junior boys ki final dana Kerala na Andhra Pradesh pu panjil kuntraga manga kuntra amasung kuntraga manga kunga nipan da maithiba piramlaga championship asigi champion oikhibaga loinana Telangana na ahum suba position taki Chathakiba Ball Badminton Championship asiki Nupa Machagi Double Ta Pondicherry na winner aduga Nupi Machagi winner na Maharashtra na oiki Ball Badminton Association of Manipur na yumbu oiduna Chathakiba Championship asida Nupa Macha amasung Nupi Machagi team kungamapan na saruk yaki Anishuba Manipur Senior Tennis Tournament ke chahi nifuga manga mathaki singles final da Tuleshwar amasung Dichanglung anina lamba taunaragani chathariba tennis tournament asigi ngasi sanakiba ahanba semi final da Tuleshwar na Jain Tabu point taruk mari amadi taruk amada aduga anishuba semi final dana Dichanglung na Ibohalbu point taruk mari amadi taruk amada maithiba piramlaga chathariba tennis tournament asigi final changba ngamki hayeng makha taba match sing sanaragani Aroibada bulletin asigi headlines amuhana miyamda thamjage Indo-Myanmar Conference saruk yagadaba Myanmar Macway Division ki Chief Minister yauna miyoi mapan na saba kangbu ama ngasi Imphal da thunglakre Hengalakliba mishinga chanaba thaurang amata Manipur laingakna paikhattabana potchegi mamal wangkhalakpani haina Manipur People's Democratic Front na haidi Kabui Purupu Inpui amadi Rongmaina mahut sinkre haina phongdokhiba wafambu Manipur Kabui Union na akanba mawongda yaningdaba phongdorakli Amasung Muhammad Abdul Halim Anti-Drug Joint Committee kairangna paisagi wahauda tamthina puraga hatpani chenaba singlogi oiba chairak pigadabani haina JSC na haidi